ngasi numidang wairam phongkhiba tongan Manipuri sifongsindugi maru oibe I pausing khongatcharaga Manipur top channel gi maikaidigi ma'am da share tawjagi ahanbada maruiba pawama oina wai irabot wangkhai kendra gi MLA oina wasak laukhre lemhauriba sahi amagi manungda kendra gi tawbi yaba thabak tawgani irabot Manipur Legislative Assembly gi Speaker Y Khemsa na ngasi haunabi matungina taraga manga wangkhai bidan sabha gi mihut oina yumkham irabot po kendra sigi MLA oibagi wasak laukhre ngasi Manipur Legislative Assembly gi conference hall nungthil pung ama tab Speaker Y Khemsa na Y irabot pu MLA ama oibagi wasak laukhi wasak laubagi thoramadu Minister N Berensu sarukyaki wangkhai kendra gi MLA ama oina wasak laukraba Y irabo na paumi singna hangba wahangda maana phongdokhibada taramathoi suba Manipur Bidan Sabagi tamsahi mangani sahi mari haukhre lemhauriba sahi amagi manungda kendra gi tawiyaba thabak tawgani thauramdu Minister na BJP gi mihutna mai pakpot nungaiba phongdokhi thauramduda Kaksing gi MLA M Rameswar Lilong kendra gi MLA Y Antas Khan su sarukyaki Y irabot pu taraga manga wangkhai bidan sabagi mihut oina ngasi wasak laukiba aduda kendra adugi miyamna nungaiba phongdokhi Y irabot matam sangna rajniti gi lamda kathoktuna laklaba veteran politician ni haukiba sahi kyada mahak wangkhai kendra gi mihut oina karaktuna state asigi cabinet minister su kayara oikhrabane ngasi wasak lauba loiraba matungda Nitya Pat su thekta leiba BJP gi office da president na haraute amna okhi hainasu pawama na makhatana phongdorakli atopa pawama na mo posai mamal hena yonba sing khudak ta tokadabani orga Manipur Muslim Welfare Organization gi sairol da COVID-19 pandemic second wave na maram oiraga lamda masida khundariba nomugi surata laga sajaba misam praja singna matam sangna awasai thengnang nuna laklingai Talaksida lamda masida su COVID-19 positive oiba masing hengalakpadagi government na laisat asi control tongna patungan pambai kya puthoktuna laisat asi park sana sandoktanaba frontline workers sing yawno khotnaduna awasai thingasi kharamakhai kokna bokhonari laibaki luraba tanja asida karbar tawriba singna postagi mamal kham thengna wangna hengalakpa nomagi sura talaga sajaba sinmi singdadi masina puba thangba ngamoidaba saithinga mapire waraba matam sida masatagi khalaba businessmen sing maru phongna muthalasi lainga ki maikaidigi su postagi mamal hen yoriba sing khudaktagi miyeng sangbinaba pukning sing silakli hainasu pawamana makhatana phongdorakli makhasa tharakpoina topa maruiba pawamana mukmam hayengdagi ima kaithel sing numit 10 ni thingjilagadawri dukan sing rotation naina thong hangangadawri State Disaster Management Authority ki State Executive Committee ki in charge chairperson oibadana tana in charge Chief Secretary oina thaupuriba MHS khana ngasi order ama thoktuna hauzik Manipur da COVID-19 laisana positive oiba miyoi gi masing nomo gi hengalagriba asigdagi section thorang gi thabak lokhat poina hayengdagi hauna numit 10 ni khoirambal ima kaithel ahum thingjingadari order sigi matung ina numit 10 ni kaithel phamba thinggadori basi ima kaithel ahum amadi temporary market su yauri Masidanatana Tangal Kaitel, Pauna Kaitel Amadi, Bazar Manung the Lady but Dukan, Sing Nong Dukan, Ani Kanaraga, Tong Hangan Gadari. Rotation 9 Tong Hangan Begi, Tabak Packet Gadari. Hayendigi Hona Dukan number 14 Amadi 7 Nasingba, Matangi Numita, Dukan number 25 Amadi 8 Nasingba, Amasum, Om Subunumita, Dukan number 36 Amadi 9 Nasingba Hangduna, Posta Yulhanduna, Mi Pun Bagisang Hantahanaba, Tabak Packet Gadari. Pauna Bazar gi manung sana laidiba Masjid Ruatasu wholesale amasung grocery shop nongmada dukan ani kanaraga thong hangangani hayengdagi nauna Masjid laiba dukan number 147 na singba ani suba numita dukan number 258 na singba ahum suba numita dukan number 369 na singba hangduna potsai yongani ngari gali desu hayengdagi dukan ani kanaraga thong hangangadori hayeng hangadoriba Dukan number singadudi Dukan number 147 na singba Matangi numita 258 na singba Ahum suba numita Dukan number 369 na singba hangani Order sigi matungin na passenger Putok pusin tauriba Public transport vehicle sing Kudam oina bus, winger, van, magic van, auto rickshaw, e-rickshaw na singba da Passenger tangkhay digi hena puba yaroy Passenger sing face mask na singba uptana gari tongba yaroy Hairiba hukum asi
district singdasu ngakna sanaba district magistrate amadi district police ki makok thongba SP singna thabak oina lokanabasu khangali loinana hayengdagi hauna temporary market yawn ima kaithal numit tarani phama thingadoriba amadi dukan sing rotation naina thong hanggadoriba sidi Imphal West Deputy Commissioner amadi Imphal West ki SP nasu lokhat payaba thabak sing lokhanaba khangali amaromda press na phangwa pawgi matu inadi bazar manungda lairiba dukan amana sayolamada ahumla thong hangduna पोसे योनबगी मतम फंगनगनी अदुगा दुकान पारेंग सिंग दुकान अनि अनि कानरगा थोंग हंगहलगा पोसे योनबगी थबक चथगनी मसिगी दमकता ngasi सिटी पुलिस की इंस्पेक्टर ओसी सुधीरना लुसिंग पुलिस टीम अमना थोंग हांगदोरिब दुकान सिंग अदु खांदोकलगा मार्किंग तौबगी खोंजंगसु चथखरे हाइनसु पाउसिन मखाताना पल्ली अतोपा पाव अमनमु पुंग निफु निपान की मणिपुर बन मियाम की पुंसीदा साउना अकायबा थोनखरे मणिपुर लाइरिबा पंचायत राज इंस्टीट्यूशन की मेंबर्स मखोई की दाबी क्या तांदुन अहिंदगी हौना पुंग निफु निपानी मणिपुर पुंबा बन कौखिबदगी मणिपुर की मियाम की मौसा की पुंसीदा यामना साउना अकायबा थोनखरे पंचायती राज इंस्टीट्यूशन सिंगना पुंग निफु निपान की मणिपुर बन लाउथोक्तुना सरकार तालिब दाबी एसी सरकार न तरगा मंगा सुब फाइनेंस कमीशन की इंस्टॉलमेंट पिथो पंचायत की फंड सिंग अमदी MG नरेगा की खुसुमन पिथो हाइदुना जिला परिषद प्रधान मेंबर अमदी जॉब कार्ड होल्डर सिंग पुंग निफु निपान की मणिपुर बन की खोंजंग असि संगसिनखिबने बन असिन मरम ओइदुना ngasi मणिपुर की तुआन तुआन बा मफमदा लाइरिबा पंचायती राज इंस्टीट्यूशन की मेंबर सिंग हाइबदी जिला परिषद प्रधान मेंबर अमदी जॉब कार्ड होल्डर सिंग असोब थौदांग लौदुना मणिपुर की मफम क्यादा लंबी थिंगबगी खोंजंग संगसिनखि मधुना मियामना गरी सतोक ससिन तौबा यादबगी यामना साउना अवाब मयोनखि ललोन इति की थबक फाव लेपनखि बनसिना ख्वाइदगी हेन असोब साफु पीरिबसी इम्फाल वेस्ट अमसुम इम्फाल ईस्ट की मफमदना अयाम बोइखि बन सगुना सवुंबु खुराई नंदैबम लेकाई लमलाई सलनथोंग पौराबी वाइतोन पंगई खोंहामपाट कोंगमना सिंगबदा लंबी थिंगबगी थबक सतखि मरु ओइना नेशनल हाईवे कुंथरागा मपन थिंगबगी थबक संगसिनखि लंबी चटपसिंगदा बन सोगटपसिंगा यामना चावना मुक्नबा थौदोक खरा थोखि इम्फाल वेस्ट की मयाय लंबी की सरुकता मौंगसंगाई स्कूल लेरक मपार अमदी अतै लंबी की सरुक कयादा बन सोगटपसिंग थोक्तुना लंबी थिंखि पुलिसना लंबी थिंगबसिंग ताथोकपगी थबक सतखि हाइनसु पाउसना मखातानसु फुंदोरखलि मखासा थरकपोइना तोप पाव अमनमो COVID-19 दगी ngaktoknaba doctor amadi nursing na asawa thaudang launaba CM na appeal tawri hauji oiriba COVID-19 laisat ki ani subu web asi thiengnana bo honaba da Manipur da lairiba ana layengi thabak tawriba doctor amadi nursing na mangjin thana songthoktuna laisat asidagi ngaktoknana ba honaba da asawa thaudang launaba honabiyo haina Chief Minister ki Facebook ki kuthang na phongdorakli CM na Facebook ki kuthang na phongdorakli ba wafam gi matung inadi lamdam asigi doctor amasum nursing na kathokpona mang thaduna ana layengi thabak tawduna lakli loinana paramedical staff sing amadi Manipur ki tuan ba ana layeng sangda posting tariba doctor nursing paramedical staff sing nasu laisat asi thiengnana bo honabada ana layengi thabak sing thamoi sengna pangthok pinaba khangali hiramasi matangna district singi oina laidiba medical officer CMO sing nasu amuk hena asawa thodang loduna laisat asidagi ngakthoknana bo honabada matam gi ana layengi thodang mapung phana लौनब अमदी मखोगी मैकैदिगी सरकारगी मफमदगी पामलिबा मतेंगसिंगी ई पाउ मतम चाना खंगलकनबसु हाइदेना पाउसिनसु मखाताना फोंदोरखली अमसुम पाउसु लुसिलकपोने यामना थाजनिंगाय ओइबा मफमदगी फंगबा पाउ खतंगा मयामदा मरक थना हबसरमगे मणिपुर की चीफ सेक्रेटरी डॉक्टर राजेश कुमार महक रिटेस्ट तौब मतमदा COVID-19 नेगेटिव ओइरि हाइदि तबदबो हौजी मागी हक्सियल गेब कंडीशन सी माकी lungs 75% Soksille हाइरि अदुगा चीफ सेक्रेटरी राजेश कुमार हौजी मा रिम्स कोविड वार्ड लेरंबदगी रिम्स ट्रॉमा ICU दा शिफ्ट तौखरे हाइनसु पाउसना मखाना फोंदोरखले कर्फ्यू सिंगनब नुपी अहुम फारे थौबाल डिस्ट्रिक्ट COVID-19 मायोकनब ngamnaba कर्फ्यू इन्फोर्स तौरिबा पुलिस ऑफिसर दा मैन हैंडलिंग अदुगा COVID-19 प्रोटोकॉल थुगाइबा लिलोंग हाइनौ मखोंदगी ngarang numidangra फारे पुलिस की पाव मतुंग इन फारब मिय अहुम अदुदी AMD रशीद से कुनगनिथोय अपोप लेखिद्रबा AMD जहाउर अली इबेमा सजिदा बेगम से निफु मपुरब लेखिद्रबा AMD खौमय अमदी AMD इमाम से कुनग मपन अपोप AMD इबोसा निहारी
ASP Thobal aduga DC Thobal gi COVID-19 ga mari lainana thokhiba yathangsinga mari lainana numidangna curfew thamlibasida makhoigi mathau pangthokliba lilong PS tagi nupi police yauna masigi OCna lusingba timna COVID-19 pandemic ki phibam laksinabaga mari lainana yengsinki numidang pung 3 minute kulom tabada masakhangdaba miyoising thengna kedu athingba thugairaga mi punba horakhi police na PS system sizinaduna hanna senaba yadabana mayam pusilabasu kai khina ba haiki haina su pausna makha tari myam pathok sabada tang nuai tabi yawi typing mistake oigadara haina khanjai amasu makha satrak poina to pamaru eba paw khra ka myam na hapsaramge pawsi lusilak poina tentak na leba asigo eba COVID-19 update myam da pijaramge India da nomada lak aniga lising maudra mangaga supnagi nifugu mapan positive oiraga lising aniga kunga humdoi laikhidre haina su atapa paw mana makhadana su phungdorakli amasu myam pawsu lusilak poina tentakna Manipur ga COVID-19 update myam da hapsaramge ngasi punna miyoi Manipur maudra ga nithoi COVID-19 positive oire makhoi singsi Bisnupur dagi nipan Sandel dagi manga Sushampur dagi taru Imphal East dagi taraga humdoi Imphal West dagi nifuga taru Jeribam dagi ama Kaksing dagi ani Kangpokpi dagi ama Senapati dagi ama amasum Thobal dagi mapani hari aduga ngasi su Manipur COVID-19 na nabadagi ngasi Manipur miyoi ani laikhidre makhoi singsi Jeribam dagi ama aduga amana Kaksing dagi amani su haidi aduga hauzik ko inadi myam matang sa lusinjarage aduga anau update hek lakpaga myam da update pijarake adu fungai minarsi and thank you.